ꯑꯍꯥꯟꯕꯃꯛꯇꯗ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯌꯥꯝꯕꯨ ꯖꯣꯏꯁ꯭ꯔꯤ ꯀꯩꯅꯧꯅ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯉꯁꯤꯁꯨ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡꯅ ꯑꯋꯥ ꯁꯣꯡꯒ꯭ꯔꯤ ꯂꯧꯉꯥꯛꯄꯤ꯫ ꯍꯧꯖꯤꯛ ꯋꯥꯔꯤ ꯑꯁꯤ ꯃꯌꯥꯝꯗ ꯈꯨꯗꯣꯜ ꯇꯝꯖꯔꯤ, ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯊꯥꯏꯅ ꯃꯃꯥꯡꯉꯩꯗ ꯌꯨꯀꯣꯛꯊꯣꯡ ꯌꯥꯏꯃꯕ ꯀꯧꯕ ꯅꯨꯄꯥ ꯑꯃꯈꯛ ꯂꯩꯔꯝꯃꯤ꯫ ꯃꯍꯥꯛꯁꯤ ꯂꯧꯎ ꯁꯤꯡꯎꯕ ꯊꯕꯛ ꯁꯨꯅꯣꯝꯕꯁꯤ ꯀꯌꯥ ꯍꯩꯅꯗꯗꯨꯅ ꯂꯂꯣꯟ ꯏꯇꯤꯛ ꯇꯧꯗꯨꯅ ꯍꯤꯡꯅꯅꯕ ꯍꯣꯠꯅꯖꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯑꯁꯨꯝ ꯑꯁꯨꯝ ꯂꯥꯛꯄꯗ ꯀꯕꯣ ꯂꯝꯗꯝ ꯌꯧꯔꯛꯂꯗꯨꯅ ꯀꯕꯣ ꯂꯝꯗꯝꯗꯒꯤ ꯍꯥꯎꯅꯤꯡꯁꯪ ꯄꯧꯗꯣꯡꯉꯨ ꯀꯧꯕꯤ ꯑꯃꯒꯤꯗ ꯌꯥꯑꯣꯡ ꯏꯟꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯇꯝꯒꯤ ꯈꯣꯡꯂꯩ ꯃꯇꯨꯡ ꯏꯟꯅ ꯄꯧꯗꯣꯡꯉꯨ ꯃꯆꯥꯅꯨꯄꯤ ꯑꯃꯁꯨ ꯐꯪꯖꯔꯝꯃꯤ꯫ ꯃꯄꯥ ꯌꯨꯀꯣꯛꯊꯣꯡ ꯌꯥꯏꯃꯕꯗꯤ ꯃꯆꯥꯅꯨꯄꯤ ꯑꯗꯨ ꯄꯣꯛꯇ꯭ꯔꯤꯉꯩ ꯃꯃꯥꯡꯗꯒꯤ ꯂꯂꯣꯟ ꯏꯇꯤꯛ ꯇꯧꯕ ꯆꯠꯈꯤꯕꯗꯒꯤ ꯁꯨꯛꯍꯟ ꯍꯜꯂꯛꯂꯝꯗꯦ꯫ ꯑꯁꯣꯝꯗꯅ ꯄꯧꯗꯣꯡꯉꯨꯒꯤ ꯃꯆꯥꯅꯨꯄꯤ ꯑꯗꯨ ꯈꯔ ꯈꯔ ꯆꯥꯎꯔꯛꯂꯗꯨꯅ ꯂꯩꯁꯥ ꯃꯊꯣꯟ ꯐꯥꯔꯛꯄ ꯃꯁꯛ ꯃꯇꯧ ꯂꯝ ꯌꯧꯕ ꯃꯇꯥꯡꯗꯨ ꯌꯧꯔꯛꯂꯝꯃꯤ꯫ ꯃꯗꯨ ꯐꯥꯎꯕꯗ ꯃꯄꯥꯗꯨ ꯍꯜꯂꯛꯄ ꯀꯧꯕ ꯂꯩꯔꯝꯗꯦ꯫ ꯃꯃꯥꯅ ꯃꯆꯥꯒꯤ ꯃꯃꯤꯡꯕꯨ ꯁꯣꯡꯒ꯭ꯔꯤ ꯍꯥꯏꯅ ꯊꯣꯟꯕꯤꯔꯝꯃꯤ꯫ ꯃꯄꯥ ꯌꯥꯎꯗꯅ ꯌꯣꯛꯂꯛꯄ ꯑꯣꯏꯕꯅ ꯃꯃꯥꯅ ꯃꯆꯥꯕꯨ ꯄꯤꯛꯂꯤꯉꯩꯗꯒꯤ ꯍꯧꯅ ꯌꯨꯝꯊꯣꯡ ꯈꯨꯗꯤꯡ ꯆꯥꯛꯅꯤ ꯐꯤꯅꯤꯗꯨꯅ ꯋꯥꯅ ꯌꯣꯛꯆꯔꯛꯈꯤ꯫ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯃꯆꯥꯅꯨꯄꯤ ꯑꯗꯨ ꯆꯥꯎꯔꯛꯂꯕꯅꯤꯅ ꯄꯥꯝ ꯌꯥꯟꯕ, ꯁꯤꯡ ꯆꯟꯕ, ꯂꯧꯎ ꯁꯤꯡꯎꯕꯅꯆꯤꯡꯕ ꯍꯩꯔꯗꯨꯅ ꯃꯃꯥꯁꯨ ꯃꯤꯒꯤꯗ ꯆꯥꯛꯅꯤ ꯐꯤꯅꯤꯕꯗꯨ ꯇꯣꯛꯂꯝꯃꯤ꯫ ꯃꯃꯥ ꯃꯆꯥꯗꯨ ꯂꯧꯎ ꯁꯤꯡꯎ ꯇꯧꯃꯤꯟꯅꯗꯨꯅ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯍꯤꯡꯅꯅꯕꯒꯤ ꯂꯥꯟꯐꯝꯗ ꯃꯥꯌꯣꯛꯅꯔꯝꯃꯤ꯫ ꯃꯈꯣꯏꯒꯤ ꯂꯥꯏꯕꯛꯇ ꯁꯨꯝ ꯊꯣꯛꯎ ꯇꯝꯕꯅ ꯃꯈꯣꯏꯅ ꯎꯔꯤꯕ ꯂꯧ ꯑꯗꯨ ꯑꯣꯟꯊꯣꯛꯅ ꯐꯅ ꯃꯍꯩ ꯄꯥꯜꯂꯝꯃꯤ꯫ ꯃꯔꯨ ꯆꯪꯕ ꯐꯧꯒꯤ ꯆꯔꯣꯡꯅ ꯇꯦꯛꯊ ꯇꯦꯛꯊ ꯄꯥꯜꯂꯛꯄ ꯎꯕꯗ ꯎꯆꯦꯛ ꯋꯥꯌꯥ ꯁꯪꯒꯨ ꯁꯪꯒꯨ ꯄꯥꯏꯔꯛꯇꯨꯅ ꯑꯔꯦꯝꯕꯗ ꯈꯤꯛꯊꯗꯨꯅ ꯃꯥꯡꯍꯟꯕꯗꯨ ꯎꯕꯗ ꯃꯃꯥ ꯏꯕꯦꯝꯃꯅ ꯃꯆꯥꯅꯨꯄꯤꯗ "ꯏꯃꯥꯒꯤ ꯏꯕꯦꯝꯃ, ꯉꯁꯤꯗꯤꯅꯦ ꯏꯃꯥꯒꯤ ꯃꯍꯨꯠ ꯁꯤꯟꯗꯨꯅ ꯅꯪ ꯎꯆꯦꯛ ꯃꯌꯥꯝꯁꯦ ꯈꯔ ꯉꯥꯛꯄ ꯆꯠꯂꯨ" ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯃꯃꯥꯗꯨ ꯏꯃꯨꯡꯗ ꯆꯪꯈꯤ꯫ ꯃꯆꯥꯅꯨꯄꯤꯅꯁꯨ ꯂꯥꯞꯅ ꯂꯥꯎꯍꯧꯏ, "ꯍꯣꯏ ꯏꯃꯥ"꯫ ꯃꯃꯥꯅ ꯍꯥꯏꯔꯝꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯆꯥꯅꯨꯄꯤ ꯁꯣꯡꯒ꯭ꯔꯤꯅ ꯆꯥꯅ ꯊꯛꯅꯅꯕ ꯄꯣꯠꯌꯣꯝ ꯌꯣꯟꯗꯨꯅ ꯂꯧꯕꯨꯛ ꯇꯝꯅ ꯂꯥꯛꯂꯝꯃꯤ꯫ ꯁꯣꯡꯒ꯭ꯔꯤꯅ ꯑꯁꯨꯝꯅ ꯂꯧ ꯉꯥꯛꯇꯨꯅ ꯂꯩꯔꯤꯉꯩꯁꯤꯗ ꯆꯍꯤ 14ꯔꯣꯝꯒꯤ ꯃꯃꯥꯡꯗꯒꯤ ꯂꯂꯣꯟꯕ ꯆꯠꯈꯤꯕ ꯃꯄꯥ ꯌꯨꯀꯣꯛꯊꯣꯡ ꯌꯥꯏꯃꯕ ꯃꯌꯨꯝ ꯊꯥꯗꯣꯛꯄ ꯀꯨꯏꯔꯦ ꯍꯥꯏꯗꯨꯅ ꯂꯧꯕꯨꯛ ꯁꯝꯅ ꯂꯥꯛꯄꯗ ꯁꯣꯡꯒ꯭ꯔꯤꯕꯨ ꯍꯦꯛ ꯎꯔꯔꯦ꯫ ꯃꯇꯝ ꯀꯨꯏꯅ ꯅꯨꯄꯤ ꯅꯍꯥ ꯎꯔꯛꯇꯕꯒꯤ ꯆꯤꯛꯂꯕ ꯂꯧꯇꯥꯡꯁꯪꯗꯨꯗ ꯅꯤꯡꯊꯤꯖꯔꯕꯤ ꯅꯨꯖꯥ ꯑꯃꯗꯨ ꯎꯕꯗ ꯌꯨꯀꯣꯛꯊꯣꯡꯗꯤ ꯑꯄꯥꯝ ꯃꯩꯆꯥꯛꯅ ꯆꯥꯛꯇꯨꯅ ꯂꯩꯔꯥꯡ ꯂꯩꯍꯦꯛꯅꯔꯨꯔꯒꯦ ꯈꯟꯅ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯂꯝꯃꯤ꯫ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯃꯌꯨꯝꯗ ꯆꯠꯇꯨꯅ ꯃꯍꯥꯛ ꯄꯣꯊꯥꯔꯝꯃꯤ꯫ ꯁꯣꯡꯒ꯭ꯔꯤꯁꯨ ꯇꯧꯔꯤꯕ ꯃꯇꯧ ꯑꯗꯨꯗ ꯃꯊ꯭ꯋꯥꯏ ꯅꯨꯡꯉꯥꯏꯇ꯭ꯔꯗꯨꯅ "ꯀꯔꯤ ꯃꯇꯧꯅꯣꯅꯦ ꯉꯁꯤꯁꯤꯕꯣ" ꯑꯁꯤ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯅ ꯃꯌꯨꯝꯗ ꯍꯜꯂꯛꯄꯗ ꯉꯁꯥꯏ ꯑꯣꯟꯊꯣꯛꯄ ꯃꯇꯧꯗ ꯑꯣꯏꯈꯤꯕ ꯅꯨꯄꯥ ꯑꯗꯨ ꯐꯝꯃꯦꯟꯗ ꯐꯝꯗꯨꯅ ꯍꯤꯗꯥꯛꯐꯨ ꯊꯛꯇꯨꯅ ꯂꯩꯔꯝꯕꯗꯨ ꯎꯕꯗ ꯏꯀꯥꯏꯃꯟꯈ꯭ꯔꯗꯨꯅ ꯃꯃꯥꯏ ꯈꯨꯝꯖꯤꯟꯗꯨꯅ ꯏꯃꯨꯡꯗ ꯆꯪꯂꯒ ꯃꯃꯥꯗ ꯍꯪꯂꯝꯃꯤ, "ꯏꯃꯥ, ꯐꯝꯃꯦꯟꯗ ꯐꯝꯂꯤꯕ ꯍꯤꯗꯥꯛ ꯊꯛꯂꯤꯕ ꯅꯨꯄꯥ ꯑꯁꯤꯕꯨ ꯀꯅꯥꯅꯣ ꯏꯃꯥ"꯫ ꯃꯃꯥ ꯏꯕꯦꯝꯃꯅ "ꯅꯄꯥꯅꯤꯅꯦꯍꯦ, ꯀꯩꯗꯧꯔꯒꯦ ꯅꯪꯕꯣ? ꯅꯪꯅꯗꯤ ꯈꯪꯂꯔꯣꯏ, ꯅꯄꯥꯁꯦ ꯅꯍꯥꯟꯉꯩ ꯂꯪꯐꯩꯗ ꯂꯩꯔꯨꯕꯅꯤ ꯏꯕꯦꯝꯃ꯫ ꯅꯪꯕꯨ ꯄꯣꯛꯇ꯭ꯔꯤꯉꯩ ꯃꯇꯝꯗ ꯂꯩꯇ ꯂꯥꯏꯔꯅ ꯀꯟꯕꯅ ꯂꯂꯣꯟ ꯏꯇꯤꯛ ꯇꯧꯕ ꯆꯠꯈꯤꯕꯅꯤꯅꯦ ꯑꯇꯣꯞꯄ ꯂꯩꯕꯥꯛꯇ"꯫ ꯃꯃꯥꯒꯤ ꯋꯥꯍꯩꯁꯤꯡ ꯑꯁꯤ ꯇꯥꯕꯗ ꯁꯣꯡꯒ꯭ꯔꯤꯗꯤ ꯋꯥꯈꯜ ꯑꯃꯗ ꯂꯩꯈꯤꯗꯨꯅ ꯃꯍꯥꯛ ꯃꯊꯟꯇ ꯈꯟꯖꯔꯝꯃꯤ, "ꯑꯩ ꯃꯌꯥꯝ ꯃꯃꯥꯡꯗ ꯃꯥꯏ ꯄꯨꯕ ꯉꯝꯃꯔꯣꯏ꯫ ꯑꯩ ꯅꯤꯡꯊꯤ ꯇꯨꯔꯦꯜꯗ ꯆꯠꯇꯨꯅ ꯊꯋꯥꯏ ꯊꯥꯔꯨꯔꯒꯦ꯫ ꯉꯁꯤ ꯀꯧꯕ ꯅꯣꯡꯗꯒꯤ ꯁꯣꯡꯒ꯭ꯔꯤ ꯑꯩ ꯃꯨꯠꯈ꯭ꯔꯁꯅꯨ"꯫ ꯑꯁꯨꯝꯅ ꯈꯜꯂꯗꯨꯅ ꯅꯤꯡꯊꯤ ꯇꯨꯔꯦꯜꯗ ꯆꯣꯡꯊꯗꯨꯅ ꯊꯋꯥꯏ ꯊꯥꯔꯨꯔꯒꯦ ꯈꯟꯗꯨꯅ ꯁꯣꯡꯒ꯭ꯔꯤ ꯃꯃꯥꯏ ꯅꯣꯡꯄꯣꯛ ꯄꯥꯡꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯁꯣꯝꯗꯅ ꯃꯃꯥꯅ ꯆꯥꯛ ꯏꯁꯤꯡ ꯊꯣꯡꯕ ꯂꯣꯏꯔꯒ ꯂꯪꯐꯩꯗꯒꯤ ꯊꯨꯡꯂꯕꯇ ꯉꯥꯏꯔꯤꯕ ꯃꯄꯥꯕꯨ ꯆꯥꯛ ꯄꯤꯖ ꯄꯤꯊꯛ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯃꯆꯥꯅꯨꯄꯤ ꯑꯗꯨꯕꯨ ꯀꯣꯏꯊꯤ ꯊꯤꯕ ꯍꯧꯔꯛꯏ꯫ ꯁꯣꯡꯒ꯭ꯔꯤꯕꯨ ꯎꯔꯛꯇ꯭ꯔꯕꯗ ꯄꯧꯗꯣꯡꯉꯨꯅ ꯃꯆꯥ ꯊꯤꯕ ꯊꯣꯡꯒꯥꯜꯂꯣꯝꯗ ꯊꯣꯛꯂꯛꯂꯝꯃꯤ꯫ ꯃꯆꯥꯕꯨ ꯍꯟꯅ ꯍꯟꯅ ꯀꯧꯗꯨꯅ ꯀꯣꯏꯊꯤ ꯊꯤꯔꯕꯗ ꯊꯤꯕ ꯈꯪꯗ꯭ꯔꯦꯗꯣ ꯂꯩꯀꯥꯏꯒꯤ ꯃꯃꯥꯟꯅꯕꯁꯤꯡꯗ ꯍꯪꯂꯕꯁꯨ ꯈꯪꯗꯦ ꯎꯗꯦ ꯉꯥꯛꯇ ꯍꯥꯏꯔꯛꯄꯗꯒꯤ ꯄꯧꯗꯣꯡꯉꯨ ꯆꯥꯗ ꯊꯛꯇꯕ ꯃꯈꯩ ꯃꯆꯥꯕꯨ ꯀꯧꯗꯨꯅ ꯑꯍꯤꯡꯗꯨ ꯀꯞꯇꯨꯅ ꯂꯦꯜꯂꯝꯃꯤ꯫ ꯅꯣꯡꯉꯥꯜꯂꯝꯗꯥꯏꯒꯤ ꯃꯤꯠ uiꯊꯔꯛꯄ ꯃꯇꯝ ꯑꯗꯨꯋꯥꯏꯗ ꯃꯃꯪꯗ ꯃꯆꯥꯅ ꯂꯥꯛꯇꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ,
Ha ima apokpi, ima nangna nacha aibu amuk anna thiba phanglaro ima. Aidi ningthi turenda chongthaduna thawai asi tharage ima. Ningthi turelda nga macha onduna ai leiramge ima. Imana aibu long khonduna lokhatpiraga Fijang tarukna khumduna numit tarukni thambirabadi nacha aihak taibang mi amuk olakani ima nacha bulobiraro ima icha amuk hana laiminakisini ima. Asumna hairambadagi Paudongnudu mikap khangthok thoklaptuna machana hairamba mangtak adugi matung inna nong nganphung tawbada khutta long paiduna nga khonba laklami. Adubu akhonba khudingi nga kha kharalak ngachik kharalak ngamhai kharalak tawduna ningba kairami. Mangtakta taklakpa machana nunga macha olaga leiramge haibadu pungkaw kawkhiduna long khonbada yaurakpa nunga macha khara adu leiraigi leingoi mathakta he hungat poire. Asumna sum long kholakpada machabu phangdrabada Paudongnu kapna mayumda halaklami. Mathangi manglandasu machana amuk laktuna mamada asumna hairari. Ima nangdi aibu kholaga leiraigi nung mathakta hundoktuna thambire ima. Aihakpu lobiru lao ima. Aibu loba lao ima. Asumna amuk manglanduda haibadagi mikap thokpada Paudongnu chenduna mana hundokhiba nunga machasing adu leibra haiduna yenglami. Nunga machasing adu leirami. Paudongnudu harauna nunga machadubu figawnungda yomduna yumyauna poraklami. Mayum yauraga firol taruk semlaga fijang taruk semlaga nunga machadubu chapu amagi manungda hapsille amadi lukrakna makhada kuplaga mathaktasu lukrakna kuplaga lili chena punsinduna thamlami. Ma ibimana numit tarukni yaudringaida mangani surakpada yengning mankhraduna yenglubada machana taibang migi saktam oifatana uchet machin yotna konba mana uchekum masapana mamit tamfa higok thinba ana chapu manung aduda leiramle. Uchek olaba machana asumna hairei kapna Ima aidi imana matam sudana kaithoklabanina taibang mi onba ngamdana uchek onduna leiri ima icha tinaba yararoi. Aidi chingnung manungda cheklagumna paikragi ima. Chingnung manglakta ahi laikhrage malangda tinkrage ima. Mama ibemasu upai leijaduna Imagi ibema ichaga imaga leiminau tamlamdra malene phare. Iyum kauba lamdamda imagi lamdam asida kabo lamdamda te khongduna nonga le takpa chekla oina leiruru ko imagi ibema. Tinawa oina leiruru ko imagi ibema. Jagi khonjelna nonga le khanglasanu ko imagi ibema. Te khongduna ichana tinawa uchek onduna paikroko. Asumna mamana mamitta pirang sinthaduna mama machadu kainabagi aroiba numit oikhirami.